ꯂꯤꯛꯂꯥ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯂꯩꯕꯥꯛꯂꯦ, ꯂꯤꯛꯂꯥ ꯇꯥꯔꯕꯣ ꯅꯪꯕꯣ? ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯒꯦ, ꯏꯃꯥꯒꯤ ꯄꯣꯠꯆꯩꯗꯣ ꯁꯨꯔꯕ ꯑꯝꯇ ꯌꯦꯡꯉꯣ꯫ ꯂꯤꯛꯂꯥ, ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯁꯨꯔꯕꯅꯦ, ꯑꯩꯒꯤ ꯐꯅꯦꯛ ꯑꯀꯛꯄꯗꯣ ꯈꯔꯁꯤꯁꯨ ꯏꯅꯦ ꯀꯕꯣꯛꯂꯩꯗ ꯄꯤꯔꯒ ꯈꯔ ꯌꯣꯜꯍꯟꯕꯤꯔꯛꯑꯣ꯫ ꯂꯩꯕꯥꯛꯂꯦ, ꯍꯣꯏ ꯍꯣꯏ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯗꯧꯔꯤ꯫ ꯇꯣꯝꯕꯤꯗꯤ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯂꯤꯛꯂꯥ, ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯏꯃꯥ, ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯦ, ꯍꯜꯂꯛꯑꯒ ꯀꯩꯅꯣ ꯆꯥꯒꯦ ꯄꯤꯌꯣ ꯍꯥꯏꯔꯛꯂꯅꯤ, ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ, ꯉꯁꯤꯗꯤ ꯁꯥꯟꯅꯔꯤꯅꯦꯅ ꯗꯥꯏꯠꯁꯨ ꯐꯖꯅ ꯄꯤꯖꯗꯅ ꯁꯥꯟꯅꯍꯟꯕꯁꯨ ꯉꯝꯗꯦ꯫ ꯂꯩꯕꯥꯛꯂꯦ, ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ, ꯁꯥꯟꯅꯔꯨꯔꯅꯨ ꯍꯥꯏꯕꯁꯨ ꯃꯌꯥꯗꯦ, ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ, ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯂꯤꯛꯂꯥ, ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯖꯁꯅꯨꯗ, ꯉꯝꯂꯤꯈꯩ ꯍꯣꯠꯅꯍꯟꯖꯦ ꯏꯃꯥ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤ ꯆꯪꯂꯛꯏ꯫ ꯇꯣꯝ, ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯣꯔꯕꯣ? ꯏꯆꯦ ꯀꯩꯅꯣ ꯈꯔ ꯆꯥꯒꯦ, ꯌꯥꯗ꯭ꯔꯦ ꯗꯥꯏꯠ ꯌꯥꯎꯗꯅ ꯁꯥꯟꯅꯔꯨꯕꯁꯤꯗꯤ ꯃꯤꯒ ꯄꯥꯕ ꯉꯝꯗ꯭ꯔꯦꯍꯦ꯫ ꯂꯩꯕꯥꯛꯂꯦ, ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯧꯔꯦ ꯇꯨ, ꯁꯥꯟꯅꯔꯨꯔꯅꯨꯁꯨ ꯌꯥꯗꯦ, ꯅꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯨ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯂꯤꯛꯂꯥ, ꯌꯥꯔꯦꯕ ꯏꯃꯥ, ꯑꯉꯥꯡ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯇꯣꯝꯕꯤꯒꯤ ꯗꯥꯏꯠꯇꯣ ꯈꯔ ꯂꯩꯕꯤꯔꯛꯑꯣ, ꯑꯩꯒꯤ ꯐꯅꯦꯛ ꯄꯩꯁꯥꯗꯨꯁꯨ꯫ ꯂꯩꯕꯥꯛꯂꯦ, ꯍꯣꯏ ꯍꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯅꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯂꯛꯅꯔꯛꯏ꯫ ꯍꯩꯃꯥ ꯇꯣꯝꯕꯤ, ꯅꯪꯒꯤ ꯗꯥꯏꯠ ꯂꯥꯛꯑꯦꯍꯦ꯫ ꯇꯣꯝ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯧꯅꯥ ꯂꯐꯣꯏ ꯂꯐꯥꯡ ꯐꯖꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝ, ꯃꯁꯤ ꯍꯣꯃꯣꯖꯥꯎꯁꯤ ꯑꯣꯏꯔꯦ꯫ ꯊꯧꯅꯥ, ꯏꯅꯦ ꯀꯩꯊꯦꯜ ꯆꯠꯂꯗꯣꯏꯔꯣ? ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯉꯁꯥꯏ ꯆꯠꯈ꯭ꯔꯃꯤ꯫ ꯇꯣꯝꯕꯤ, ꯁꯦ ꯅꯪꯒꯤ ꯆꯥꯅꯕ ꯂꯐꯣꯏꯒ ꯌꯦꯔꯨꯝꯒ ꯄꯨꯔꯛꯄꯅꯤ꯫ ꯇꯣꯝ, ꯐꯔꯦꯗꯥ ꯄꯤꯔꯛꯑꯣ, ꯋꯥꯅ ꯋꯥꯕꯅꯦ ꯍꯥꯏꯗꯨꯅ ꯂꯐꯣꯏꯗꯨ ꯂꯧꯏ꯫ ꯂꯩꯕꯥꯛꯂꯦ, ꯏꯆꯥꯁꯥ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣꯀꯣ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜ꯫ ꯂꯤꯛꯂꯥ, ꯊꯧꯅꯥ ꯅꯪꯒꯤꯁꯤꯕꯨ ꯅꯣꯏꯗꯩꯔꯣ, ꯏꯅꯦꯅ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯅꯪ ꯄꯨꯔꯛꯏ ꯃꯌꯥꯝꯁꯤꯕꯣ? ꯊꯧꯅꯥ, ꯆꯩꯔꯣꯏꯌꯦ ꯏꯆꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯀꯛꯄꯗꯣ ꯑꯩꯒꯤ ꯆꯥꯅꯕ ꯄꯤꯔꯝꯕꯅꯦ, ꯑꯩꯅ ꯇꯣꯝꯕꯤꯒꯤ ꯄꯨꯔꯛꯄ꯫ ꯂꯤꯛꯂꯥ, ꯑꯦ ꯅꯪ ꯆꯥꯅꯕ ꯄꯤꯔꯝꯕꯁꯦ ꯅꯪꯅ ꯇꯣꯝꯕꯤꯒꯤ ꯄꯨꯔꯛꯏꯕ, ꯅꯪ ꯆꯥꯖꯧ ꯌꯥꯗ꯭ꯔꯣ? ꯊꯧꯅꯥ, ꯃꯥꯅ ꯆꯥꯔꯗꯤ ꯑꯩꯅ ꯆꯥꯕꯒ ꯃꯥꯟꯅꯩꯌꯦ, ꯃꯥꯅ ꯆꯥꯔꯗꯤ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯏꯆꯦ꯫ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯇꯨꯅ ꯅꯣꯟꯊꯩ꯫ ꯂꯤꯛꯂꯥ, ꯍꯩꯃꯥ ꯑꯗ ꯇꯥꯏꯍꯦ, ꯅꯕꯥꯅꯤ ꯐꯝꯍꯧꯈꯣꯀꯣ, ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ꯫ ꯊꯧꯅꯥ, ꯍꯣꯏ ꯏꯆꯦ꯫ ꯂꯤꯛꯂꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯅꯥ ꯇꯣꯝꯗ ꯌꯦꯡꯂꯒ, ꯊꯧꯅꯥ, ꯇꯣꯝꯕꯤ ꯍꯥꯎꯕ꯭ꯔꯣ? ꯇꯣꯝ, ꯍꯥꯎꯋꯦ, ꯁꯤꯅꯤꯅꯦ ꯃꯔꯨꯞ ꯑꯐꯕ ꯂꯩꯖꯕ ꯀꯥꯏꯁꯦ, ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ, ꯍꯌꯦꯡꯈꯩꯁꯨ ꯈꯔ ꯌꯥꯝ ꯊꯤꯜꯂꯛꯑꯣ, ꯑꯩ ꯆꯥꯊꯣꯛꯄꯤꯒꯦ꯫ ꯊꯧꯅꯥ, ꯏꯁ ꯃꯔꯨꯞ ꯀꯥꯏ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩꯁꯤꯗꯤ꯫ ꯊꯧꯅꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯊꯧꯅꯥꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯀꯔꯤ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯥꯔꯟꯗꯣ ꯉꯥꯡꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯁꯦ ꯅꯪꯒꯤ ꯂꯐꯣꯏꯒ ꯌꯦꯔꯨꯝꯒꯁꯦ ꯄꯨꯈꯣ, ꯅꯁꯛꯇꯣ ꯎꯠꯂꯛꯀꯅꯨ, ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯆꯪꯂꯛꯀꯅꯨ ꯈꯪꯕ꯭ꯔꯥ? ꯊꯧꯅꯥ, ꯄꯦꯔꯤ ꯄꯦꯔꯤ, ꯇꯣꯝꯕꯤ ꯅꯪ ꯑꯗꯥꯏ ꯍꯥꯏꯅꯨ, ꯂꯐꯣꯏꯒ ꯌꯦꯔꯨꯝꯒꯁꯤꯗꯤ ꯑꯩꯅ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯤ, ꯑꯩ ꯆꯠꯂꯒꯦꯁꯦ ꯍꯥꯏꯔꯝꯃꯒ ꯃꯄꯤ ꯇꯩꯊꯣꯛꯑ ꯆꯠꯈꯤ꯫ ꯇꯣꯝ, ꯑꯣꯏ ꯅꯪꯒꯤꯁꯦ ꯄꯨꯈꯣꯅꯦ ꯍꯣꯃꯣꯖꯥꯎ꯫ ꯇꯣꯝꯅ ꯍꯥꯏꯕ ꯇꯥꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯁꯨꯝ ꯆꯠꯈ꯭ರೆ꯫ ꯊꯧꯅꯥꯗꯨ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥ ꯈꯣꯏꯁꯨ ꯍꯥꯏꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯊꯧꯅꯥꯅ ꯀꯞꯇꯨꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯇꯣꯝꯗ ꯍꯪꯂꯛꯏ꯫ ꯂꯤꯛꯂꯥ, ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯊꯧꯅꯥꯅ ꯀꯞꯄ ꯆꯠꯈ꯭ꯔꯤꯁꯤꯅ? ꯅꯕꯥꯅꯤꯁꯦ ꯍꯦꯛ ꯎꯅꯕꯒ ꯆꯤꯛꯅꯩꯗꯨ ꯅꯪꯅ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯇꯣꯝ, ꯊꯧꯋꯥ ꯏꯁꯥ ꯁꯥꯗꯈꯩ ꯍꯥꯏꯔꯛꯏ꯫ ꯁꯤ ꯍꯣꯃꯣꯖꯥꯎꯁꯦ ꯅꯨꯄꯥꯅꯤ ꯀꯥꯏ ꯃꯄꯤꯅ ꯅꯧꯔꯤꯕ, ꯃꯥꯅ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩꯌꯦ, ꯑꯗꯨꯒꯤ ꯑꯩꯅ ꯉꯥꯡꯕꯩ ꯍꯣꯃꯣꯅꯤꯅ ꯀꯞꯄꯤꯕ꯫ ꯂꯤꯛꯂꯥ, ꯑꯦ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗ꯭ꯔꯣ? ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯦ, ꯅꯪ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯔꯗꯤ ꯄꯥꯞ ꯄꯨꯖꯅꯤꯀꯣ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯅꯠꯇ꯭ꯔꯣ? ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯐꯪꯕ ꯅꯠꯇꯦ, ꯂꯥꯏꯕꯛ ꯐꯕ ꯈꯔ ꯈꯛꯀꯤꯅꯤꯀೋ꯫ ꯇꯣꯝ, ꯑꯣ ꯌꯥꯔꯦ, ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯊꯥꯅꯤꯟꯅꯅꯦ ꯇꯝꯕꯤꯕ꯭ꯔꯥ ꯀꯩꯅꯣ, ꯌꯥꯝ ꯍꯩꯔꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ꯫ ꯂꯤꯛꯂꯥ, ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯒ꯫ ꯇꯣꯝ, ꯎꯁ ꯃꯃꯤꯡꯇꯅꯤ, ꯊꯧꯅꯥꯗꯤ ꯀꯔꯤꯝ ꯌꯥꯎꯗꯕ ꯍꯣꯃꯣ ꯔꯥꯏ ꯆꯨꯕ ꯑꯄꯪꯖꯥꯎꯁꯦ꯫ ꯂꯤꯛꯂꯥ, ꯃꯁꯤꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯅꯨꯅꯦ, ꯅꯪꯁꯨꯅꯤ, ꯃꯤꯅ ꯅꯨꯄꯥꯗꯤ ꯀꯧꯅꯔꯨꯗꯕꯅꯤ ꯁꯤ ꯍꯥꯏꯔꯝꯃ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯂꯩꯕꯥꯛꯂꯩ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯤ꯫ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯨꯏ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯇꯣꯝ ꯁꯅꯥ ꯆꯠꯂꯨꯔ ꯍꯜꯂꯛꯄꯗ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯇꯣꯝ, ꯏꯃꯥ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯗꯣ ꯈꯤꯇ ꯂꯩꯔꯛꯑꯣ, ꯏꯆꯦꯗ ꯉꯥꯜꯍꯜꯂꯒ ꯆꯥꯒꯦꯕ,
ꯂꯤꯛꯂꯥ ꯈꯨꯝꯃꯩ ꯑꯣ ꯊꯧꯅꯥꯅ ꯅꯪ ꯌꯥꯝ ꯄꯥꯝꯕꯅꯤꯅꯅꯦ ꯃꯣꯏꯒꯤ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯦꯅ ꯄꯤꯔꯛꯄꯅꯦ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯌꯨꯝꯗ ꯆꯪꯂꯨꯁꯤꯒ ꯌꯥꯗꯦ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯒꯤ ꯆꯪꯁꯤ ꯌꯥꯗ꯭ꯔꯤꯕ ꯑꯩꯅ ꯈꯜꯂꯤꯅꯦ ꯍꯟꯗꯛꯇꯤ ꯏꯆꯥ ꯊꯧꯅꯥ ꯂꯥꯛꯈꯤꯗ꯭ꯔꯦꯅ ꯂꯤꯛꯂꯥ ꯑꯣ ꯅꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯨꯏꯕ ꯑꯗꯨꯒꯤ ꯏꯀꯥꯏꯌꯦ ꯍꯥꯏꯕ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯒꯤ ꯉꯥꯡꯂꯨꯔꯤꯕ ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯔꯝ ꯃꯣꯛꯈ꯭ꯔ ꯄꯣꯠꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯨꯝꯕ ꯌꯥꯎꯗꯦ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯁꯨ ꯃꯥꯅ ꯏꯃꯨꯡ ꯊꯕꯛ ꯂꯣꯏ ꯇꯧꯍꯧꯔꯤꯕꯅꯤ ꯇꯣꯝ ꯍꯣꯃꯣ ꯂꯥꯏꯅꯤꯅꯅꯦ ꯁꯨꯝ ꯇꯥꯕ ꯃꯆꯤꯟ ꯄꯩꯊꯣꯛꯂ ꯈꯨꯝꯃꯛꯏ ꯂꯩꯕꯥꯛ ꯂꯩ ꯌꯦꯡꯉꯣꯅꯦ ꯃꯁꯦ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯗꯤ ꯏꯆꯥ ꯊꯧꯅꯥꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯌꯨꯝꯗ ꯆꯪꯂꯛꯑꯣ ꯍꯥꯏꯌꯨꯀꯣ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯂꯤꯛꯂꯥ ꯏꯁꯤꯡ ꯗꯕꯥ ꯑꯅꯤꯗꯨ ꯏꯜꯂꯨꯆꯣ ꯊꯧꯅꯥꯁꯨ ꯈꯣꯏ ꯆꯣꯞꯍꯧꯕꯅꯤ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯣꯝꯗ ꯌꯦꯡꯂꯒ ꯇꯣꯝ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯗꯕꯥ ꯑꯅꯤꯗꯨ ꯁꯥꯏꯀꯜꯗ ꯍꯥꯞꯂꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯏ ꯊꯧꯅꯥ ꯇꯣꯝ ꯎꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯇꯣꯝ ꯃꯃꯥꯏꯒ ꯂꯩꯊꯣꯛꯇꯅꯒ ꯇꯧꯏꯅꯦ ꯀꯧꯁꯨ ꯀꯧꯕꯤꯔꯣꯏꯗꯕꯗ ꯇꯣꯝ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯩ ꯗꯕꯥ ꯑꯅꯤꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗꯨ ꯊꯧꯅꯥ ꯎꯔꯗꯨꯅ ꯊꯧꯅꯥ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯄꯤꯔꯣ ꯑꯩ ꯊꯥꯡꯕꯤꯒꯦ ꯇꯣꯝ ꯌꯥꯔꯦ ꯊꯧꯅꯥꯅ ꯇꯣꯝꯗꯒꯤ ꯗꯕꯥ ꯑꯅꯤꯗꯨ ꯊꯥꯡꯒꯠꯄꯤꯗꯨꯅ ꯁꯥꯏꯀꯜꯗ ꯍꯥꯞꯄꯤ ꯇꯣꯝ ꯑꯩꯈꯣꯏ ꯍꯣꯃꯣ ꯆꯥꯎꯁꯦ ꯀꯟꯗꯤ ꯀꯟꯕ ꯖꯥꯠꯅꯤꯅꯦ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯧꯅꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯆꯠꯄ ꯍꯧꯏ ꯇꯣꯝ ꯑꯌꯥ ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯁꯟꯅꯗꯕꯤꯒ ꯇꯧꯋꯦ ꯈꯨꯝꯗꯕꯤꯒ ꯆꯠꯈꯤꯅꯦ ꯑꯣꯏꯅ ꯅꯥ ꯇꯥꯗ꯭ꯔꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯊꯧꯅꯥ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯒ ꯇꯣꯝꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯊꯧꯅꯥ ꯀꯩꯅꯣ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯃꯤ ꯇꯥꯅꯤ ꯇꯣꯝ ꯑꯦ ꯃꯥꯅꯒ ꯆꯨꯝꯕ ꯁꯥꯏꯅꯦ ꯅꯪ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯈꯩ ꯆꯠꯈ꯭ꯔꯤ ꯀꯩꯒꯤ ꯊꯧꯅꯥ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯀꯧꯔꯛꯀꯅꯨ ꯎꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯗꯤ ꯇꯣꯝ ꯏꯁ ꯑꯗꯨꯗꯤ ꯑꯩꯅ ꯁꯥꯎꯗꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯆꯪꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯊꯧꯅꯥ ꯅꯪꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯗꯤ ꯇꯣꯝ ꯑꯗꯨꯗꯤ ꯀꯩꯗꯧ ꯃꯪꯒ꯭ꯔꯥ ꯄꯤꯔꯛꯏꯕ ꯍꯥ ꯊꯧꯅꯥ ꯅꯪ ꯌꯥꯝ ꯄꯥꯝꯕꯗꯨꯗ ꯄꯤꯔꯛꯄꯅꯦ ꯑꯩ ꯌꯨꯝꯗꯤ ꯆꯪꯂꯛꯇꯕꯅꯦ ꯅꯪꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏꯌꯦ ꯇꯣꯝꯕꯤ ꯇꯣꯝ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤ ꯑꯗꯣ ꯁꯥꯎꯔꯅꯨ ꯆꯪꯂꯣ ꯏꯆꯦꯒ ꯏꯃꯥꯒꯅ ꯉꯥꯡꯕꯗꯨꯁꯨ ꯂꯣꯏꯔꯕꯅꯦ ꯑꯩ ꯊꯧꯅꯥ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ꯭ꯔꯥ ꯇꯣꯝ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯧꯔꯛꯑꯦꯅꯦ ꯅꯨꯡꯁꯤꯅꯩꯁꯤꯗꯤ ꯏꯕꯥꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯝ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯏ ꯑꯗꯨꯕꯨ ꯏꯀꯥꯏꯗꯕ ꯁꯥꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯛꯑꯣꯀꯣ ꯍꯥꯏꯗꯨꯅ ꯊꯧꯅꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯇꯣꯝꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯧꯅꯥ ꯍꯔꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯇꯣꯝꯕꯤꯁꯦ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯣꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯏ ꯂꯥꯛꯄ ꯇꯥ ꯇꯣꯃꯥꯜ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯊꯕꯛ ꯍꯧꯗꯣꯔꯤꯕꯁꯦ ꯇꯣꯃꯥꯜ ꯃꯥꯅꯦ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯃꯐꯝꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯗꯥꯝꯁꯤ ꯂꯥꯛꯄ ꯃꯐꯝꯁꯤꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯕꯨ ꯇꯥꯗ ꯇꯣꯃꯥꯜ ꯂꯩ ꯌꯥꯝ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯇꯥꯗꯅ ꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯂꯥꯛꯄ ꯑꯗꯨꯅꯤꯗꯅ ꯇꯥꯗ ꯅꯠꯇ꯭ꯔꯗꯤ ꯃꯐꯝꯁꯤꯗ ꯅꯅꯥꯎ ꯇꯣꯏꯅ ꯂꯥꯛꯄ ꯕꯤꯠ ꯂꯩꯔꯣꯏꯕ ꯇꯣꯃꯥꯜ ꯏꯅꯥꯎꯒꯤ ꯕꯤꯠꯇꯣ ꯍꯥꯞꯇꯣꯛꯑ ꯂꯣꯏꯔꯦꯗꯅ ꯅꯪ ꯇꯥꯗꯅ ꯁꯤ ꯍꯥꯏꯅꯔ ꯑꯅꯤꯃꯛ ꯅꯣꯛꯏ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯥ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯂꯥꯛꯄꯅ ꯂꯤꯛꯂꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ ꯇꯥꯗ ꯑꯥꯗ ꯂꯥꯛꯂꯤꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ ꯑꯩꯒꯤ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤꯕꯣ ꯇꯥꯗ ꯇꯣꯃꯥꯜ ꯁꯤꯗꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯅꯠꯇ꯭ꯔꯅꯦ ꯂꯥꯛꯄ ꯂꯤꯛꯂꯥ ꯍꯥꯏꯕ ꯃꯁꯛꯀ ꯃꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ ꯑꯩꯒꯤ ꯈꯣꯏꯔꯥꯡꯂꯕꯁꯦ ꯑꯃꯨꯛ ꯊꯛꯆꯔ ꯀꯣꯛꯆꯔꯒꯦ ꯇꯥꯗ ꯇꯣꯃꯥꯜ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯈꯛ ꯂꯩꯕꯅꯦ ꯃꯅꯥꯎꯄꯤ ꯑꯃꯒ ꯂꯥꯛꯄ ꯅꯨꯄꯥ ꯌꯥꯎꯗꯕ ꯌꯨꯝꯕꯥꯜ ꯑꯩꯒꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯇꯣꯃꯥꯜ ꯑꯗꯨꯕꯨꯅꯦ ꯏꯕꯨꯡꯉꯣ ꯃꯅꯥꯎꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯔꯥꯏ ꯑꯃꯅꯤ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯀꯧꯅꯗꯕꯤ ꯊꯤꯟꯗꯠꯅꯕꯤ ꯕꯨꯁꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯁꯥꯟꯅꯕꯅꯤ ꯂꯥꯛꯄ ꯍꯦꯔꯥ ꯇꯥꯗ ꯅꯨꯄꯤꯅ ꯁꯥꯊꯤꯗꯅ ꯀꯌꯥꯝ ꯁꯥꯊꯤꯗꯣꯏꯅꯣ ꯆꯠꯈꯤꯗꯣꯔꯦ ꯇꯥꯗ ꯑꯝꯇ ꯍꯥꯏꯅꯍꯧꯔꯨꯆꯨꯋꯣ ꯂꯥꯛꯄꯅ ꯏꯟꯁꯤꯜꯂꯤ ꯇꯣꯃꯥꯜꯗ ꯂꯤꯛꯂꯥ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯏ ꯇꯣꯃꯥꯜ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯇꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯂꯥꯛꯄ ꯀꯧꯕꯅꯤ ꯃꯤꯅꯤꯁꯇꯔ ꯖꯣꯏꯒꯤ ꯃꯆꯥꯅꯤ ꯈꯪꯅꯧ ꯂꯥꯛꯄ ꯑꯩ ꯂꯥꯛꯄ ꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯈꯪꯅꯁꯦ ꯂꯤꯛꯂꯥ ꯇꯥ ꯇꯣꯃꯥꯜ ꯑꯩꯁꯦ ꯅꯆꯥꯒꯨꯝꯕꯅꯦ ꯕꯦꯕꯥꯔ ꯀꯥꯏꯕ ꯋꯥꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯕꯤꯌꯨ ꯂꯥꯛꯄ ꯈꯪꯅꯕ ꯂꯩꯔꯦ ꯀꯩꯗꯧꯅꯤ ꯂꯥꯛꯄ ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯤꯡꯈꯤꯕꯗꯤ ꯄꯥꯡꯊꯣꯛꯇꯅ ꯇꯣꯛꯂꯣꯏ ꯂꯤꯛꯂꯥ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯇꯥꯛꯆꯔꯕꯅꯤ ꯑꯩ ꯆꯠꯀꯦ ꯍꯟꯗꯣ ꯂꯥꯛꯄ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯐꯖꯩ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯥꯕ ꯇꯥꯔꯦꯗꯅ
ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯅꯤ ꯑꯩ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝ ꯁꯥꯟꯅꯔꯨꯕꯒꯤ ꯍꯜꯂꯛꯄꯗꯨ ꯎꯕꯗꯨꯗ ꯇꯣꯃꯥ ꯂꯥꯛꯄꯕꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯇꯥꯗ ꯀꯣꯟꯅ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯇꯣꯝ ꯆꯪꯂꯛꯂꯦ꯫ ꯏꯆꯦ ꯀꯩꯗꯧꯅꯩꯅꯣ? ꯃꯁꯤ ꯍꯨꯔꯥꯟꯕ ꯇꯣꯃꯥꯜꯁꯤꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯂꯤꯛꯂꯥ ꯇꯣꯝꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯋꯥꯗꯨ ꯂꯣꯠꯁꯤꯜꯂꯤ꯫ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ, ꯗꯥꯝ ꯁꯥꯕꯒꯤ ꯃꯐꯝ ꯌꯦꯡꯕ ꯂꯥꯛꯄꯅꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯇꯣꯝ ꯏꯆꯦ ꯗꯥ ꯊꯥꯅꯤꯜꯗꯣ ꯊꯦꯡꯅꯩꯌꯦ, ꯃꯥꯅꯅꯦ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯨꯗ ꯍꯌꯦꯡ ꯑꯝꯇ ꯎꯅꯁꯤ ꯍꯥꯏꯔꯛꯑꯦ, ꯄꯨꯡ 2ꯗ꯫ ꯂꯤꯛꯂꯥ ꯀꯩꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯇꯣꯝ ꯑꯣ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯗꯣ ꯎꯗꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦꯌꯦ, ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯗꯥ ꯊꯥꯅꯤꯜꯗꯣ ꯏꯝꯐꯥꯜꯗ ꯆꯠꯂꯅꯤ ꯍꯥꯏꯍꯧꯋꯦ, ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯧꯅꯥ ꯇꯣꯝꯕꯨ ꯇꯥꯟꯅꯔꯛꯏ, ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ꯫ ꯊꯧꯅꯥ ꯇꯣꯝꯕꯤ ꯍꯜꯂꯛꯑꯕꯣ? ꯇꯣꯝ ꯍꯜꯂꯛꯏꯁꯦ ꯎꯗ꯭ꯔꯣ ꯅꯃꯤꯠꯇꯣ? ꯂꯤꯛꯂꯥ ꯐꯖꯅ ꯍꯥꯏꯅꯧ ꯌꯥꯗ꯭ꯔꯣ ꯃꯁꯤꯗꯤꯕ? ꯊꯧꯅꯥ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯏꯆꯦ, ꯁꯤꯗꯤ ꯁꯨꯝ ꯇꯥꯔꯕꯅꯤꯅ ꯍꯩꯅꯔꯦ꯫ ꯑꯗꯣ ꯍꯌꯦꯡ ꯏꯆꯦ ꯉꯥꯏꯕ ꯆꯠꯇꯣꯏꯔꯣ? ꯑꯩꯁꯨ ꯗꯥ ꯊꯥꯅꯤꯜꯗꯣ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦ, ꯏꯕꯥꯅꯤ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯇꯣꯝꯕꯤ꯫ ꯇꯣꯝ ꯏꯁ ꯆꯥꯟꯁ ꯂꯧꯕꯗꯤ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ, ꯄꯪꯌꯥ ꯌꯥꯕ ꯇꯥꯅꯤ꯫ ꯊꯧꯅꯥ ꯏꯀꯥꯏꯅ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯂꯤꯛꯂꯥ ꯅꯣꯛꯂꯗꯨꯅ ꯉꯥꯏꯗꯧꯅꯤ, ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯆꯦꯕꯨ ꯉꯥꯏꯌꯨꯀꯣ꯫ ꯊꯧꯅꯥ ꯑꯗꯨꯅꯦꯕ ꯍꯥꯏꯔꯒ ꯅꯣꯛꯆꯩ꯫ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯍꯜꯂꯛꯏ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯤꯛꯂꯥ ꯊꯥꯅꯤꯜ ꯎꯅꯕ ꯂꯥꯛꯂꯦ꯫ ꯊꯥꯅꯤꯜꯒ ꯂꯤꯛꯂꯥꯒ ꯅꯥꯀꯟ ꯑꯃꯗ ꯐꯝꯃꯤ, ꯈꯔ ꯂꯥꯞꯅꯔꯒ ꯊꯧꯅꯥꯒ ꯇꯣꯝꯒ ꯐꯝꯃꯤ꯫ ꯂꯤꯛꯂꯥ ꯗꯥ ꯊꯥꯅꯤꯜ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯊꯥꯅꯤꯜ ꯀꯨꯏꯗ꯭ꯔꯤ, ꯑꯩ ꯏꯝꯐꯥꯜ ꯆꯠꯄ ꯇꯥꯔꯦ, ꯕꯕꯥꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯑꯩꯅ ꯑꯃꯨꯛ ꯇꯧꯕ ꯇꯥꯔꯦ, ꯃꯣꯏꯁꯨ ꯃꯤ ꯂꯩꯖꯗꯕꯅꯤꯅ ꯂꯥꯛꯑꯣꯅ ꯄꯥꯎ ꯄꯤꯔꯛꯄꯗ ꯌꯥꯗ꯭ꯔꯦ꯫ ꯂꯤꯛꯂꯥ ꯀꯔꯝ ꯀꯥꯟꯗ ꯆꯠꯄ ꯇꯥꯔꯒꯦ? ꯊꯥꯅꯤꯜ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ, ꯑꯌꯨꯛꯇ ꯆꯩꯔꯥꯎꯕ ꯌꯥꯎꯔꯝꯃꯒ ꯑꯗꯨꯝ ꯆꯠꯂꯅꯤ꯫ ꯏꯍꯦ ꯆꯩꯔꯥꯎꯕꯒꯤ ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ? ꯂꯤꯛꯂꯥ ꯆꯣꯡꯂꯅꯨ ꯍꯥꯏꯔꯣ ꯗꯥ ꯊꯥꯅꯤꯜ, ꯌꯥꯗ꯭ꯔꯗꯤ ꯌꯥꯎꯔꯣꯏꯗ꯫ ꯊꯥꯅꯤꯜ ꯆꯣꯡꯉꯣ, ꯍꯧꯖꯤꯛ ꯂꯩꯁꯥꯔꯤꯉꯩ ꯈꯔ ꯆꯣꯡꯍꯧ, ꯍꯌꯦꯡ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯔꯣꯏꯗꯧꯅꯤ꯫ ꯂꯤꯛꯂꯥ ꯏꯀꯥꯏꯅ ꯅꯣꯛꯆꯩ꯫ ꯑꯗꯣ ꯍꯌꯦꯡ ꯑꯥꯗ ꯆꯠꯈ꯭ꯔꯒ ꯑꯩ ꯑꯃꯨꯛ ꯀꯥꯎꯈꯤꯅꯤꯀꯣ꯫ ꯊꯥꯅꯤꯜ ꯅꯣꯛꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯣ? ꯏꯕꯥꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯈꯪꯅꯔꯛꯄ ꯅꯠꯇꯦ, ꯊꯥꯖꯗ꯭ꯔ ꯅꯪꯁꯨ ꯌꯥꯎꯅ ꯆꯠꯂꯁꯤꯔꯣ? ꯂꯤꯛꯂꯥ ꯐꯥꯒꯤ ꯇꯧꯅꯤꯗ, ꯑꯩ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯗꯥ ꯊꯥꯅꯤꯜꯕꯨ ꯊꯥꯖꯩꯌꯦ꯫ ꯁꯣꯝꯗꯅ ꯇꯣꯝ ꯀꯔꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦ, ꯑꯣꯟꯊꯣꯛ ꯀꯨꯏꯈ꯭ꯔꯦ꯫ ꯊꯧꯅꯥ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯏ, ꯃꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯀꯨꯏꯗ꯭ꯔꯗꯤ? ꯇꯣꯝ ꯌꯥꯔꯦ ꯈꯪꯉꯦ, ꯑꯄꯪ ꯖꯥꯎꯁꯦ꯫ ꯊꯧꯅꯥ ꯈꯪꯉꯦ ꯑꯩꯈꯣꯏꯗꯤ, ꯑꯗꯣ ꯇꯣꯝꯕꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ꯫ ꯇꯣꯝ ꯍꯪꯉꯣ꯫ ꯊꯧꯅꯥ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯇꯣꯝ ꯎꯁ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ, ꯀꯅꯥꯗ ꯊꯃꯣꯏꯗꯩ ꯐꯥꯎꯔꯛꯏ ꯃꯊꯟꯗ ꯍꯥꯏꯖꯔꯛꯀꯗꯝꯅꯦ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯤꯡꯗꯦ, ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯊꯧꯅꯥ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯏꯕ? ꯇꯣꯝ ꯈꯪꯗꯦ, ꯍꯥꯏꯅꯤꯡꯂꯀꯥꯟꯗ꯫ ꯊꯧꯅꯥ ꯑꯗꯣ ꯏꯕꯥꯅꯤ ꯏꯆꯥꯗꯣ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯂꯤꯡꯖꯦꯜ ꯀꯧꯁꯤꯀꯣ, ꯊꯧꯅꯥꯒꯤ ꯃꯆꯥ ꯂꯤꯡꯖꯦꯜ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯥ? ꯇꯣꯝ ꯏꯁ ꯌꯥꯝ ꯉꯝꯂꯛꯇꯣꯔꯦꯅꯦ, ꯑꯩꯅ ꯁꯥꯎꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯧꯔꯦ, ꯀꯤꯟ ꯆꯥꯒꯦꯔꯥ ꯍꯥ? ꯊꯧꯅꯥ ꯎꯁ ꯁꯨꯝ ꯍꯥꯏꯕꯅꯤꯕ, ꯑꯩ ꯑꯄꯥꯝꯕꯗꯣ ꯁꯨꯝ ꯐꯣꯡꯗꯣꯛꯄꯅꯦ, ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ? ꯎꯁ ꯆꯣꯡꯂꯣꯏꯅꯦ, ꯅꯨꯄꯥ ꯂꯥꯕ ꯅꯪꯅ ꯁꯣꯡꯊꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝ ꯀꯔꯤꯕ ꯅꯨꯄꯥ ꯂꯥꯕꯤ ꯀꯥꯏ, ꯑꯩꯕꯨ ꯆꯣꯡꯉ ꯍꯥꯏꯅꯦ? ꯆꯣꯡꯂꯣꯏꯅꯦ, ꯆꯣꯡꯗꯕꯩ ꯋꯥꯅꯤ꯫ ꯊꯧꯅꯥ ꯏꯁ ꯑꯝꯇ ꯆꯣꯡꯉꯨꯅꯦ, ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯇꯣꯝ ꯏꯁ ꯅꯣꯛꯇꯅꯒ ꯃꯁꯛꯁꯤꯒ, ꯑꯣ ꯆꯦꯂꯦꯟꯖꯀ ꯇꯧꯔꯗꯤ ꯆꯣꯡꯒꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩ ꯄꯥꯏꯔ ꯆꯣꯡ ꯇꯥꯕ, ꯉꯝꯒꯗ꯭ꯔꯣ? ꯅꯪ ꯉꯝꯂꯗꯤ ꯆꯣꯡꯂꯦ꯫ ꯊꯧꯅꯥ ꯂꯩꯀꯥꯏ ꯅꯨꯄꯥ ꯄꯥꯏꯅꯗꯦꯍꯦ꯫ ꯇꯣꯝ ꯅꯔꯤꯟꯗꯤ ꯌꯥꯎꯗꯅ ꯇꯣꯝꯗ ꯆꯦꯂꯦꯟꯖꯀ ꯇꯧꯔꯗꯅ ꯍꯣꯃꯣ ꯔꯥꯏꯁꯤꯗꯤ꯫ ꯊꯧꯅꯥ ꯁꯥꯎꯔꯞ ꯅꯪ ꯑꯗꯨ ꯀꯧꯅꯨ ꯍꯥꯏꯕꯅꯤꯀꯣ, ꯐꯩ ꯄꯥꯏꯒꯦ ꯌꯦꯡꯅ ꯇꯥꯔꯦꯗꯅ, ꯑꯩꯕꯨ ꯍꯣꯃꯣ ꯂꯥꯏ ꯀꯥꯏꯅ꯫ ꯇꯣꯝ ꯑꯣ ꯌꯦꯡꯅꯁꯦ꯫ ꯂꯤꯛꯂꯥꯁꯨ ꯋꯥꯔꯤ ꯂꯣꯏꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯇꯣꯝ ꯍꯥꯏꯗꯣꯛꯂꯨꯔꯒ ꯊꯥꯕꯜ ꯀꯃꯥꯏ ꯆꯣꯡꯗꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯦ꯫ ꯇꯣꯝ ꯎꯁ ꯆꯦꯂꯦꯟꯖꯁꯦ ꯑꯦꯛꯁꯦꯞ ꯇꯧꯊꯣꯛꯎ, ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯎꯁ ꯆꯣꯡꯗ꯭ꯔꯦ, ꯃꯗꯨ ꯍꯣꯃꯣ ꯂꯥꯏꯗꯨꯕꯨ ꯅꯣꯛꯅꯗꯣꯏꯅꯤꯅꯦ꯫ ꯋꯥꯈꯜ ꯈꯜꯂꯒ ꯃꯆꯦꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤꯕ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯝ ꯏꯆꯦ ꯍꯌꯦꯡ ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ? ꯂꯤꯛꯂꯥ ꯆꯣꯡꯗꯣꯏꯅꯦ꯫ ꯇꯣꯝ ꯏꯆꯦ ꯑꯩ ꯍꯌꯦꯡꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ, ꯈꯔ ꯇꯝꯕꯤꯌꯨ꯫ ꯇꯣꯝ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯗꯨꯅ ꯃꯔꯩ ꯆꯤꯛꯏ꯫ ꯂꯤꯛꯂꯥꯗꯤ ꯇꯣꯝꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯂꯒ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯣ, ꯑꯃꯨꯛ ꯐꯥꯎ ꯆꯣꯡꯗꯅ? ꯇꯣꯝ
ꯍꯩꯅꯤꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯃ ꯆꯣꯡꯕꯗꯨꯕꯨ꯫ ꯂꯤꯛꯂꯥ: ꯐꯔꯦ ꯑꯗꯨꯗꯤ ꯆꯣꯡꯉꯣ, ꯑꯝꯇ ꯆꯤꯆꯦ ꯌꯦꯡꯒꯦ, ꯑꯁꯣꯏꯕꯗꯨ ꯑꯩ ꯇꯥꯛꯀꯦꯕ꯫ ꯇꯣꯝ: ꯌꯦꯡꯉꯣꯀꯣ ꯍꯥꯏꯔꯒ ꯍꯩꯇ ꯅꯨꯄꯥꯅ ꯃꯃꯥꯏꯅ ꯆꯣꯡꯂꯛꯏ꯫ ꯂꯩꯕꯥꯛꯂꯩ ꯇꯟꯖꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯕꯥꯛꯂꯩ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯔꯒ ꯁꯤꯗ ꯅꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯁꯨ ꯅꯣꯛꯄ ꯈꯥꯝꯂꯝꯕꯗꯩ ꯉꯝꯂꯛꯇꯕꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯇꯣꯝ: ꯌꯥꯔꯦ ꯑꯝꯇ ꯆꯣꯡꯉꯣꯏ ꯂꯤꯛꯂꯥ: ꯍꯩꯃꯥ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦ, ꯊꯥꯕꯜꯕꯨ ꯑꯗꯥꯏ ꯆꯣꯡꯕ꯭ꯔꯣ, ꯆꯤꯆꯦ ꯇꯥꯛꯀꯦꯁꯦ, ꯇꯝꯕꯤꯒꯦꯁꯦ꯫ ꯂꯩꯕꯥꯛꯂꯩ: ꯑꯣ ꯏꯆꯥꯇꯣꯝꯕꯤꯅ ꯊꯥꯕꯜ ꯆꯣꯡꯒꯦ ꯍꯥꯏꯔꯗꯤ ꯅꯆꯦꯕꯨ ꯐꯖꯅ ꯇꯝꯍꯜꯂꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ ꯇꯣꯝꯕꯤꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯇꯝꯕꯤꯔꯤ꯫ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯟꯙ꯭ꯌꯥꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯥꯅꯤꯜꯗꯤ ꯑꯌꯨꯛꯀꯤ ꯆꯩꯔꯥꯎꯕ ꯌꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯝꯐꯥꯜꯗ꯫ ꯇꯣꯝꯁꯨ ꯉꯁꯤꯗꯤ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯊꯥꯕꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯣꯝꯕꯨ ꯂꯤꯛꯂꯥꯅ ꯀꯦꯕꯤꯔꯤ꯫ ꯀꯦꯊꯣꯛꯇꯅ ꯀꯦꯔꯛꯄꯅ ꯈꯪꯗꯦ, ꯇꯣꯝ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ, ꯇꯁꯦꯡꯅ ꯐꯖꯩ꯫ ꯇꯣꯝꯕꯨ ꯌꯦꯡꯗꯨꯅ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯏ꯫ ꯂꯤꯛꯂꯥ: ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯝꯁꯦ ꯐꯖꯗ꯭ꯔꯥ, ꯌꯦꯡꯉꯨꯅꯦ ꯏꯃꯥ꯫ ꯂꯩꯕꯥꯛꯂꯩ: ꯀꯗꯥꯏ ꯍꯣꯏꯅꯦꯍꯦ, ꯉꯁꯤꯗꯤ ꯏꯆꯥꯇꯣꯝꯕꯤꯁꯦ ꯅꯨꯄꯤ ꯃꯥꯜꯂꯤꯅꯦ꯫ ꯇꯣꯝ: ꯏꯁ ꯅꯨꯄꯤꯕꯨ ꯅꯨꯄꯤ ꯃꯥꯟꯗꯗꯤ ꯀꯩꯅꯣ, ꯑꯩꯅ ꯀꯦꯕꯤꯔꯣꯏꯅ ꯀꯦꯗꯕꯅꯤ, ꯑꯩꯅ ꯀꯦꯔꯛꯂꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯨꯄꯥ ꯐꯪꯉꯣꯏꯅ ꯇꯧꯕꯤꯕꯅꯤꯗ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯟꯅ ꯅꯣꯛꯏ꯫ ꯂꯤꯛꯂꯥꯁꯨ ꯅꯣꯛꯏ꯫ ꯇꯣꯝ: ꯌꯥꯔꯦꯁꯦ ꯅꯣꯛꯇꯅ ꯂꯩꯔꯅꯨ, ꯊꯥꯕꯜ ꯍꯧꯔ ꯃꯥꯜꯂꯦ, ꯆꯠꯂꯁꯦ꯫ ꯂꯤꯛꯂꯥ: ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯣꯝꯁꯦ ꯌꯥꯝ ꯊꯨꯅ ꯆꯣꯡꯅꯤꯡꯕ ꯃꯥꯜꯂꯤꯀꯣ꯫ ꯇꯣꯝ: ꯌꯥꯝ ꯆꯣꯡꯅꯤꯡꯂꯕꯗꯨ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯂꯩꯕꯥꯛꯂꯩ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯛꯂꯦ꯫ ꯊꯥꯕꯜ ꯍꯧꯔꯝꯂꯦ꯫ ꯂꯩꯕꯥꯛꯂꯩ: ꯆꯠꯂꯣ ꯆꯣꯡꯂꯨꯔꯣ, ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ, ꯊꯦꯡꯅ ꯆꯣꯡꯕ ꯌꯥꯗꯦ, ꯆꯠꯂꯣ꯫ ꯂꯤꯛꯂꯥ ꯇꯣꯝꯒ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯂꯛꯏ꯫ ꯇꯣꯝꯗꯤ ꯊꯧꯅꯥ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯂꯥꯛꯄ꯭ꯔꯥꯅ꯫ ꯇꯣꯝ: ꯃꯁꯤ ꯍꯣꯃꯣ ꯂꯥꯏꯁꯦ ꯄꯥꯏꯔꯛꯇꯦꯅꯦ, ꯂꯥꯛꯇ꯭ꯔꯖꯥꯠꯂꯥ, ꯄꯥꯏꯔꯛꯇꯅꯁꯨ ꯃꯃꯥꯏ ꯊꯨꯒꯥꯏꯒꯦ, ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯊꯧꯅꯥ ꯅꯥꯀꯟꯗꯒꯤ ꯄꯥꯏꯔꯛꯏ꯫ ꯇꯣꯝ ꯐꯠ ꯌꯦꯡꯈꯠꯂꯤ꯫ ꯇꯣꯝ: ꯁꯦꯁ ꯅꯨꯄꯥ ꯊꯣꯛꯑꯦꯀꯣ, ꯀꯥꯏ ꯂꯩꯔꯨꯏꯅꯣ ꯉꯁꯥꯏꯈꯩ? ꯊꯧꯅꯥ: ꯏꯃꯥꯅꯅꯦ ꯅꯪ ꯀꯦꯕ ꯌꯦꯡꯅꯤꯡꯉꯦ ꯂꯥꯛꯃꯤꯟꯅꯩꯌꯦꯕꯨ, ꯇꯨ ꯑꯥꯗ ꯐꯝ ꯂꯩꯔꯦ, ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯑꯩꯗꯤ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯇꯣꯝ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯇꯟꯖꯥꯗꯨꯗ ꯂꯥꯛꯄ ꯇꯣꯝꯒ ꯂꯤꯛꯂꯥꯒꯒꯤ ꯃꯔꯛꯇ ꯄꯥꯏꯔꯛꯏ꯫ ꯇꯣꯝꯗꯤ ꯌꯦꯡꯊꯣꯛꯂꯨꯗ꯭ꯔꯦ, ꯊꯧꯅꯥꯒ ꯍꯩꯇ ꯍꯔꯥꯎꯅ ꯆꯣꯡꯃꯤꯟꯅꯔꯤ꯫ ꯂꯥꯛꯄ ꯂꯤꯛꯂꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯨꯠ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝ: ꯆꯠꯂꯣ, ꯊꯥꯕꯜ ꯐꯖꯅ ꯆꯣꯡ ꯍꯩꯇ꯭ꯔꯗꯤ ꯁꯦ ꯀꯥꯔꯟ ꯇꯥꯕꯝ ꯅꯠꯇꯤꯌꯦ꯫ ꯇꯣꯝꯅ ꯍꯥꯏꯕꯒ ꯊꯧꯁꯥꯗꯈꯩ ꯍꯟꯖꯤꯜꯂꯒ ꯂꯤꯛꯂꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯍꯟꯗꯛꯇꯤ ꯇꯣꯝ ꯃꯆꯤꯡ ꯂꯥꯛꯂꯦ꯫ ꯂꯥꯛꯄꯕꯨ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯅꯃꯥꯏꯗꯨꯗ ꯈꯨꯠꯄꯥꯛꯅ ꯊꯥꯏ꯫ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯕ ꯑꯗꯨ ꯈꯥꯝꯗꯣꯛꯏ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯩ ꯑꯃꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯅꯩꯅꯣ ꯏꯕꯦꯝꯃ, ꯀꯃꯥꯏ ꯇꯧꯏꯅꯣ? ꯂꯤꯛꯂꯥ: ꯏꯅꯦ ꯃꯤ ꯎꯁꯤꯠꯇꯕꯩꯅꯦ, ꯊꯥꯕꯜ ꯆꯣꯡꯕꯗ ꯀꯥꯔꯟ ꯇꯥꯕꯩꯅꯦ꯫ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯂꯩꯕꯥꯛꯂꯩꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯅ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯇꯣꯃꯥꯜ: ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯉꯁꯤꯒꯤ ꯂꯥꯛꯄꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯕꯤꯗꯨꯅ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯟꯖꯔꯣꯏ, ꯑꯩ ꯗꯥꯏꯇ ꯂꯧꯖꯒꯦ꯫ ꯏꯕꯦꯝꯃ ꯂꯩꯕꯥꯛꯂꯩ ꯅꯕꯨꯡꯒꯤ ꯃꯥꯏ ꯑꯝꯇ ꯌꯦꯡꯕꯤꯌꯨ꯫ ꯂꯩꯕꯥꯛꯂꯩ: ꯌꯥꯔꯦ ꯇꯥꯗ, ꯄꯨꯕꯤꯈ꯭ꯔꯣ ꯅꯨꯄꯥꯁꯦ, ꯃꯌꯥꯝꯁꯨ ꯌꯥꯔꯦ ꯇꯣꯃꯥꯜ ꯄꯨꯈ꯭ꯔꯣ, ꯊꯥꯕꯜ ꯁꯦꯒꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯅꯔꯦ꯫ ꯂꯥꯛꯄꯕꯨ ꯇꯣꯃꯥꯜꯅ ꯄꯨꯈꯤ꯫ ꯇꯣꯝꯒ ꯂꯤꯛꯂꯥꯒꯁꯨ ꯊꯥꯕꯜ ꯌꯥꯎꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯊꯧꯅꯥ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯂꯝꯕꯤꯗ ꯇꯣꯝꯁꯨ ꯌꯦꯡꯂꯗꯨꯅ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛꯂꯩ: ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ, ꯅꯨꯄꯥ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅꯦ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦꯀꯣ꯫ ꯂꯤꯛꯂꯥ: ꯏꯃꯥ ꯃꯤ ꯌꯥꯝ ꯎꯁꯤꯠꯃꯟꯗꯦ, ꯇꯣꯝꯕꯤꯅ ꯇꯧꯔꯤꯗꯣ ꯃꯇꯤꯛ ꯆꯥꯔꯕꯅꯦ꯫ ꯀꯕꯣꯛꯂꯩ: ꯆꯨꯝꯃꯤ, ꯏꯆꯥ ꯂꯤꯛꯂꯥꯅ ꯍꯥꯏꯕ, ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ, ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯑꯩꯗꯤ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯂꯩꯕꯥꯛꯂꯩ: ꯑꯗꯨꯕꯨ ꯏꯆꯦ ꯃꯤꯔꯣꯜ ꯂꯩꯖꯗꯕꯅꯤꯅ ꯌꯥꯝ ꯋꯥꯏ, ꯃꯁꯤ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ꯫ ꯀꯕꯣꯛꯂꯩ: ꯈꯪꯗꯦ, ꯑꯩꯗꯤ ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ, ꯏꯃꯧ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯇꯣꯝ ꯊꯧꯅꯥꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯊꯧꯅꯥꯗ ꯈꯨꯖꯤꯟ ꯁꯤꯛꯏ꯫ ꯊꯧꯅꯥ: ꯑꯌꯣ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ꯫ ꯀꯕꯣꯛꯂꯩ: ꯍꯩꯃꯥ, ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯏꯆꯥꯁꯦ꯫ ꯃꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯇꯣꯝ ꯍꯣꯏꯕꯨ ꯃꯌꯨꯝꯐꯥꯎ ꯊꯤꯜꯂꯝꯂꯒ ꯊꯧꯅꯥ ꯃꯃꯥꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯃꯥꯜ: ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯕꯨꯡꯉꯣ ꯂꯥꯛꯄ? ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯉꯁꯤ ꯂꯥꯛꯄꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯇꯥꯗ ꯃꯥꯅ ꯂꯨꯅ ꯈꯟꯖꯔꯤꯕꯤ ꯃꯆꯦꯗꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ, ꯂꯥꯛꯄ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯇꯥꯛꯀꯅꯤ, ꯂꯥꯛꯄ ꯃꯃꯥꯏꯗꯨꯗ ꯅꯥꯜꯂꯤ꯫ ꯂꯤꯛꯂꯥ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫